ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯖꯒꯦ, ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯙꯥ ꯃꯣꯔꯥ ꯆꯨꯖꯒꯦ, ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯖꯒꯦ, ꯐꯤꯁꯨ ꯑꯩꯅ ꯁꯨꯖꯒꯦ, ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯨꯄꯤꯒꯤ ꯁꯦꯕꯥ ꯐꯪꯖꯒꯦ, ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯙꯥ ꯃꯣꯔꯥ ꯆꯨꯖꯒꯦ, ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯈꯤꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ꯫ ꯍꯣ ꯃꯥꯏ ꯄꯥꯟꯗꯕ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯩꯊꯥꯕꯧ, ꯇꯪꯈꯥꯏꯁꯤꯕꯧ! ꯑꯉꯥꯡ ꯄꯣꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯔꯝꯕ ꯑꯃꯨꯖꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯥꯗ ꯅꯠꯇ ꯅꯪꯒꯜꯗ ꯄꯣꯔꯤꯕ ꯃꯆꯥ ꯄꯤꯛꯄꯗꯨꯁꯨ ꯈꯪꯂꯗꯨꯅ ꯀꯣꯛꯈꯠꯂꯛꯏ꯫ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯏꯃꯥ? ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯕꯨ ꯑꯉꯥꯡꯒ ꯂꯣꯏ ꯈꯪꯉꯤ ꯋꯥꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯂꯦꯞꯈꯠꯂꯛꯇꯨꯅ ꯃꯆꯥ ꯄꯤꯛꯄꯗꯨꯕꯨ ꯊꯦꯝꯃꯤ꯫ ꯑꯣ ꯇꯣ ꯀꯛꯀꯅꯨꯁꯦ, ꯅꯣꯏ ꯅꯕꯣꯛꯁꯤꯅ ꯍꯦꯛ ꯀꯟꯅ ꯂꯥꯎꯔꯛꯇꯅ ꯏꯆꯥꯁꯦ ꯀꯞꯍꯜꯂꯦꯅꯦꯁꯦ, ꯅꯣꯏ ꯅꯕꯣꯛꯁꯦ ꯐꯠꯇꯦ꯫ ꯁꯥꯈꯤ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯐꯌꯦꯡ ꯌꯦꯡꯂꯒ ꯈꯨꯕꯥꯛꯀꯗꯨ ꯄꯦꯟꯗꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯔꯒ, ꯍꯣ ꯆꯨꯔꯦ, ꯇꯁꯦꯡꯅ ꯆꯨꯔꯦ, ꯌꯦꯡꯍꯩꯗ꯭ꯔꯦ ꯏꯃꯥ ꯏꯕꯨꯡꯉꯣ, ꯌꯦꯡꯍꯩꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯆꯍꯤ 3-4ꯁꯤꯗ ꯇꯧꯈꯠꯂꯛꯂꯤꯕ ꯗ꯭ꯔꯤꯁ ꯃꯌꯥꯝꯁꯤꯕꯨ? ꯏꯃꯥꯕꯨ ꯅꯪꯒꯤ ꯅꯇꯧ ꯑꯁꯦ ꯀꯔꯝꯅꯃꯛ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕꯅꯣꯏꯕ? ꯑꯃꯨꯖꯥꯎ ꯃꯆꯥꯗꯨ ꯊꯦꯝꯅ ꯑꯩꯅ ꯀꯔꯤꯃꯨꯛ ꯇꯧꯔꯕꯒꯦ? ꯏꯃꯥꯅ ꯌꯦꯡꯍꯩꯗ꯭ꯔꯦꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯤꯕꯨ? ꯅꯠꯇꯦ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯁꯥꯈꯤ ꯐꯤ ꯍꯥꯞꯂꯤꯕ ꯈꯨꯗꯦꯡ ꯑꯗꯨ ꯃꯈꯣꯡꯗꯨꯅ ꯏꯟꯕꯣꯏ ꯀꯥꯎꯕꯣꯏ ꯇꯧꯗꯨꯅ, ꯁꯤ ꯀꯩꯅꯣ? ꯅꯨꯄꯥ ꯅꯪꯅ ꯐꯤ ꯁꯨꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ, ꯑꯗꯨꯁꯨ ꯑꯉꯥꯡꯒ ꯄꯣꯔꯒ ꯐꯖꯔꯦꯕ, ꯐꯖꯔꯦ, ꯌꯥꯝ ꯐꯖꯔꯦ, ꯌꯥꯝ ꯂꯦꯝꯖꯔꯦ꯫ ꯑꯃꯨꯖꯥꯎ ꯅꯣꯛꯂꯒ, ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤꯒ ꯃꯥꯜꯂꯨꯔꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯐꯤ ꯁꯨꯔꯒ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯨ ꯅꯨꯄꯥꯅ ꯐꯤ ꯁꯨꯕ ꯌꯥꯗꯦ ꯀꯥꯏꯅꯒ ꯄꯨꯌꯥꯗ ꯏꯔꯝꯕ? ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ, ꯅꯨꯄꯥꯅ ꯐꯤ ꯁꯨꯕ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯀꯥꯏꯅ ꯅꯪ ꯅꯈꯠꯆꯥꯏꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯊꯥꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯦꯕ? ꯍꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤ ꯅꯗꯨ ꯀꯣꯂꯤꯡ ꯃꯥꯟꯕꯤ ꯈꯨꯅꯤꯡꯀꯥꯏ ꯑꯁꯤꯅ ꯃꯪꯒꯣꯜ ꯑꯁꯤꯗ ꯃꯃꯥꯏ ꯐꯨꯋꯥꯎ ꯋꯥꯎꯕꯁꯦ ꯊꯥꯡꯗꯣꯛꯂꯒ ꯈꯨꯅꯤꯡ ꯏꯀꯥꯏ ꯀꯦꯔꯒ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯅꯆꯥꯗꯨꯃꯒ ꯄꯣꯔꯦꯔꯒ ꯐꯤ ꯁꯨꯔꯤꯕꯅꯤꯅꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯤꯕ? ꯀꯦꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯖꯕ ꯍꯥꯏꯁꯦ ꯑꯩꯒꯤꯁꯨ ꯏꯃꯥꯏ, ꯏꯃꯥꯒꯤꯁꯨ ꯅꯃꯥꯏ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯏꯃꯥ ꯅꯃꯧꯁꯦ ꯀꯦꯖꯔꯁꯅꯨ, ꯃꯥꯅ ꯍꯦꯛ ꯄꯦꯟꯗ꯭ꯔꯤꯕ ꯃꯈꯩ ꯀꯦꯖꯔꯁꯅꯨꯕ꯫ ꯁꯩꯇ ꯁꯥꯈꯤ ꯑꯩꯗꯤꯅꯦ, ꯑꯩꯅ ꯅꯣꯔꯣꯛ ꯇꯥꯔꯒꯦꯗ ꯁꯩꯇ ꯍꯥꯏꯔꯤꯕꯁꯤꯅꯦ, ꯑꯩ ꯅꯣꯔꯣꯛ ꯇꯥꯔꯒꯦꯕ꯫ ꯇꯧꯔꯤꯕ ꯎꯔꯤꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯃꯌꯥꯝꯁꯦ ꯎꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯅꯣꯔꯣꯛ ꯇꯥꯈꯤꯕꯅ ꯐꯩ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯁꯥꯈꯤ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯑꯃꯨꯖꯥꯎ ꯃꯆꯥꯗꯨ ꯊꯦꯝꯅ ꯃꯈꯥꯗ ꯑꯃꯨꯛ ꯐꯝꯊ ꯐꯤ ꯁꯨꯕ ꯍꯧꯒꯠꯂꯤ꯫ ꯑꯣ ꯇꯣꯁꯤ, ꯅꯪꯁꯨꯅꯦ ꯈꯔ ꯀꯞꯂꯕꯗꯤ ꯌꯥꯔꯦ꯫ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯈꯨꯗꯦꯡꯒꯁꯦ ꯂꯣꯏ ꯀꯥꯎꯈꯥꯏꯔꯝꯃꯤ, ꯀꯩ ꯀꯥꯟꯗꯕꯗ ꯍꯅꯨꯊꯪꯁꯤꯗ ꯏꯁꯧ ꯂꯥꯡꯅꯤꯡꯉꯤꯕꯗꯨ ꯈꯪꯗꯦꯃꯤ꯫ ꯁꯣꯝꯗꯅ ꯀꯦꯊꯕꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯆꯨ ꯑꯃ ꯇꯩꯁꯤꯟꯅ ꯁꯣꯜꯂꯤ꯫ ꯁꯩꯇ ꯅꯣꯔꯣꯛ ꯇꯥꯅꯤ, ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯩꯃꯨꯛ ꯐꯖꯕ ꯂꯩꯔꯝꯃꯣꯏ ꯅꯠꯇꯦ, ꯑꯩꯗꯧꯅ ꯐꯖꯕ ꯅꯨꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯂꯩꯇꯦ, ꯑꯩꯃꯨꯛ ꯐꯖꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯀꯦꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯗꯨ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯨꯕ ꯃꯥꯜꯂꯤ꯫ ꯃꯁꯥ ꯃꯎ ꯏꯃꯣꯠ ꯃꯣꯠꯄ ꯃꯈꯩ ꯃꯅꯞꯇꯨꯅ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯌꯧꯕ ꯃꯈꯩ ꯆꯦꯟꯊꯗꯨꯅ ꯀꯞꯂꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ꯫
Ima yengutu awangi thoibina hauji khulok pi sanabada aina minam sasu sadana chaina khulok pi sanabaki nungduna migi yama nungsida namsili iba aduga tuima thoibina nung namsilakpada aigi yamang nomaga leibadu sutikriba thoibina aigi ya thuni iba kethabi pairamba mingsildu nakalda phat thamkhiduna masada haire ya tekwaga lai wasu got kre laiba isani kaina hainingde aina kiriba phajariba siga isani na khulakpadu maline thisu tikreba langlen wawa kaptuna thoibina ya thuni araga kaigi no imana ngai thi ai ai chinagi na chana tabra ba ho oira su mandre nasak tu thimandana ke thabi ai na pokpa isa ga mandre chalo swai ka nya kap lau taw du saruk pudi na pa do manding da phi su ho budi na sa na mo li budo iru mai thalu zabiu hairu su sa ai nya ai nga ta ining tamna wai sang na keri base loisin gi chalo sa langlen chatte mana thru tawduna adum kapli ke thabi khol khara wawrapna haima chatlo haibane thi kai imang de kaplanu ba ai ke phom khangdi chatloi mi langlen mamana sairakpaduda maning adomda chatna kapli hairam na chakni na yoye manki ai mu thi kai na imadi phajare na chibani na hawdong nu tin jabagi gangwadu du he maladana ai laprai basa nang hatlagi to langlen hotana chenki ke thabi murum sonba makai keri badu makha sathai mahagi angang nap chobi ba hek longdari ngai da ma longdari ngai da keri baka se pathong khangan je tawisi mai ka si boi bu khasik ngang bo wat pa gum kitang kangang khanki sumaina sumaina si ready phajare da na ke basu loira saksu phajare adudi hayau sik leikai sattuna miwa khasik ngang ba yara ta da kesilabadina horen miwa ngang bada mi do arei khai sida da ngang laga loi mi haise sida ga da asini saki gi imu ningol ani gi manungda masapiba amakak yaujabasi pura morada morani mahak na suri basi khudomi da khaknati amuzau ma na tongliba magi nupi gi paliba khusa bakai sudaba tongle haiba yari magi nupi na bu hairabadi amuzau ma na tauba ngamdaba leiti sakhi madi masagi matau uraga prok hek saklabani ahal ama oina mama ama oina ngangba yaba nganglabani sakpa yaba saklabani adubu amuzau asi karimak tawkrabanu khangti mama na ngangba sakpa amatta mahakna thawoina tasillude lausillude magi nupigi wa khaktani mahakna tariba ningol amadi mayum pankre adomi simadi pandre amuzau na yaimani ayuki matamni phana thegle haiba yari nahan makhaidi chakto thoinu na hek thongmani ngasidi masu kaidorobado khangdi magi kadagi hendorakti sakina sakhum sanglakpada jiba panba amata leiramdabaduda mathanta haisai chang sisu thongjiba maline tawrisi leirang kase mai haugatpa udeba aibo kaithel se kitangana thoke tawbani luhong pantha ga oire phi leiba lakpa mi singsina moktoiba kaithel do kri inaram doineba kadai lekre haigi isa nupi sitabi ba leibado hai thoino tabra hey nangbu tabra miya kadai lege nangbo nupa kaina bagi thawai nungai jibani sadana phamung du da longkhak long ni hiplaga susu tawrambani thoino do mama na lak tana kaurakpadu da kapadu chap leptu na hai amu kaidoro za ko sina lak tana kauru isina tungsi tana kaurakpadi oiramoi thabak taru launa hair tu oiramni ba heina khanglabani thoino gi punsi se ꯊꯕꯛꯇ ꯑꯗꯨꯝ ꯇꯧꯔꯒ ꯃꯤꯅꯥꯏ ꯁꯥꯗꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯗꯧꯅꯤ ꯌꯦꯡꯉꯨꯕꯁꯦ ꯀꯞꯄ ꯐꯥꯎ ꯍꯦꯛ ꯏꯅꯤꯡꯇꯝꯅ ꯀꯞꯄ ꯐꯪꯗ꯭ꯔꯕꯅꯦ ꯑꯩꯁꯦ ꯑꯣ ꯊꯣꯏꯅꯣ ꯏꯃꯥꯒꯤ ꯁꯤꯠꯂꯨ ꯌꯥꯗꯕꯤ ꯊꯣꯏꯅꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ ꯇꯥꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯀꯧꯔꯗꯤ ꯌꯥꯔꯦ ꯂꯥꯛꯇꯧ ꯃꯔꯩꯔ ꯑꯁꯤꯗ ꯁꯨꯝ ꯍꯟꯖꯤꯟ ꯀꯧꯋꯦ ꯑꯩ ꯅꯥꯄꯪꯅꯤꯌꯦ ꯊꯣꯏꯅꯣ ꯀꯥꯗꯒꯤ ꯉꯥꯡꯗꯅ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯆꯥꯛꯇꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯌꯨꯛ ꯆꯥꯅꯕ ꯆꯥꯛꯇꯤꯑꯕ ꯆꯥꯛ ꯄꯤꯔꯣ ꯑꯩ ꯆꯥꯔꯒ ꯀꯩꯊꯦꯜ ꯊꯣꯛꯂꯒꯦ ꯑꯋꯥꯡꯒꯤ ꯅꯅꯦ ꯏꯕꯦꯝꯆꯥ ꯍꯣꯏꯗꯤ ꯆꯥꯛ ꯉꯟ ꯆꯥꯗꯅ ꯉꯁꯥꯏꯅ ꯀꯩꯊꯦꯜ ꯊꯣꯛꯈ꯭ꯔꯦ ꯑꯩꯕꯨ ꯄꯣꯠ ꯑꯃꯠꯇ ꯌꯣꯜꯍꯧꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯊꯦꯡꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯆꯥꯛꯀꯤ ꯋꯥꯏ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯅꯃꯅ ꯊꯣꯡꯉꯝꯕꯅꯤ ꯑꯩ ꯉꯁꯤꯒꯤ ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯤ ꯀꯔꯤ
เฮกลูกหงหลักปดกีซาบิทักปีดกีเฮนะจากคุมสิดาคงทางจินจีบนุปีสินะจากคุมสิสังละกะจากทงดาวริบะอิมาจากกีวาตกสิไอเสียทว่าไอสาตินั่นต้องไงจีบสันนุยกีสากะไอคนนั้นสังดิจานิงเลบดีนุยทกปทงละกะจานเอางสิดีไอจากกระทงมาสุกงามวยไกโนไอสินิงอลออยดีระมาออยดีระยานะมาตาจูมากีทับกสูไอเนี่ยต้องต่อละกะเลยเห็นสุเห็นมันเครคุยน้ำมาสิอิมานักระงางสักตรงตันวารักประสวารักติอดดีอดมใหญ่ๆนะอดมเกทกปตาบโอ้งางมันดันไอเซขดังเซจกทารีเปียมาค่อยขดังเซทรักยาเล่โหดูดิสักตัวอิมาดุมทงอุโรไอเนี่ยทวายสิงหะตินิ่งตำนะมากาลาบนำตะนุไงตาหูเกสักไหลไก่โคการีกินนังนะทวายกับมุกนุไงจีบสินะการีมุกเต่าระเก็บนุไงจีนี่ไก่โนเมียมาการน่ะร้อยสวยแต่เนี่ยอีนี่ไข่ทวายนุไงจีบนี่สาดนะเต่ารีบโดยังนิ่งดิใจดวงงังนัตรบันีนังสิเลยกายสิเด็กควายเด็กอารีบะคู่มูถูกระบีเลยซาบินีเดนะมามิงจัดละบันอดุนะอภังมนุปามาดะนายุมโดปานคิดบัตโตมามิดตังเกระมาคงเตียเกระอามาบุพังละบัดีตาเห็นตะมักพาระกะน้ำเลยไอสิบก็ยามตานิ่งดีมานุปาไกนะบักีทำไมไกได้ไงสิเดสิงซังนะมุยันสินบิรักละไอบุสักทีบระไกได้กินุปาบุพังจัดดาวนะมามิดตังบะมาคงเตียกนุปาได้เลยด้วยเนาะเลยบัตาระบัสุมาสักมาโตพัซบะภาษากะเสียยาพะบะนุปาทกปนุปาได้เลยดาวริบตาจบยุมปาลินีนะเห็นแต่สมุนนะบ่มันจะปานมายามันนั่นติจะได้ไอ้บัวสักทีประไก่นะที่บุคุที่ลักที่สิกะเปียมานั่งเสียอิสาโอยดูบกี้ซุ่มยิงนิงละบกี้วานมีอีมาซาก็โอยรำลาดีบะเสียนั่งอูบดะอิลลีบะอินะพีสนะไม่เสียคุ้มนั่นนะไทยเด็กสัตว์ลันถอยนูสาวรังนั่นนะมาได้ยิงเลยค่ะอีมาดียมพัซบันีนะนั่งเล่าเดินไอเสียที่ดีนี่ดิขังเดียเนี่ยสีไฮรัมถอยนูสังคีสักขีนะให้ยิงนิ่งเดียโกมานะมาสัตอสิทธิเจระกะไอเล่าเดินที่ดีบันนี่ไกนะน่าเสียโดอูเรดนะไอเล่าเดินนี่มาสักมาเต่าพัจจานะงันตานะสิตนะมายุมปานครีบดุนี่สักขีอมุกโซไฮเจให้บูสักเสียดุมซาดนะจัดละจันเดไกเทลสิบมังโกลดนะกำดาวรีเกทบีอายุกันดุดเก็บยาบกิสินดุนะมาขุดมาสัตเทกนะจะโกยสารีมาปุริบะมุซาวอดุนะมาซาปิปดุปัวนะมากินปีนตาวรีบดุนกเฟตตาวนะยิงกุนุปะไอเนสาริเสียวัดติโตอีทวันมิจาไปริอุเจคำรังจากนงกันนงทางกยัยนะบัดลคำรังจากอันนี้นะมีไปเรนงสุมังงีทาสุโทกีพาซาราบราบะนาทีไอเนสาริบะสักลีไม่ใช่สิพาซาราบราให้วานี่มีมังทกปะดะจวกนรวยจ้าบะอามุซาวคูบากะคูดุนะอุดงไอครพาซาบะสูลำยาวขยักพาซิใส่ตาไอกินปีนะให้บุดะนูบตีมีอิมุงดะกีไกเทลจัดแกให้นทกลักภาษาคีนะพาซาเรบะสักคุมดะนะไม่ปุ๊บหมดเล่าเลยอะดูว่าส้มดะนะกดชากะเต้าดะนะทวานี่สักอะดูได้ดะนะหน่วยเนี่ยหน่วยให้บะสินี่หน่วยไอเซตับดะนะสาราเฮลละกะไกเทลเซจัดละบะเนี่ยบะเกทาบีเทกละมาขุดมาซากะโตพัดทางจิงครกะให้ดิไกหน่วยเสียเฮาสิพอไอคุยสักหน่วยเฮาจิบละจังอันจาระไกสูโฮเรนคุบะอิไซพังนะบะจักกะดะบันงันตานะลอยสิงกิคันละกะเฮาสิพอจักหน่วยเฮาจิบะว่าเคยกะที่นุ่งไอดีเนี่ยฮะจังหันจ้าบะไก่ทัดติอิมุงสิเดเลยบนุปีสิงสิบุการิมักเต่าระบะเกให้บนิดามีควายเต่านะนงาลักปะกะนุปีเยมกิมาเท่าอิมุงกิทบยิงคังสิงเสียพัดเต่าสินกันในให้บสุขังเดอามันนะไอดิทวายนงไอจีบันีซาดนะพมุงดะกิเฮนเดรอามันนะคุบางอิไซพังนะดาวรำนีซาดนะมังโกลสิดาราสดีลาจะกุยสักเฮกตัมนะเลยหน่วยกิทบปะสารนีอมมดะลอยนะเลยละกะจากสินะกันนานะทงกะดาวริบโนให้บนิดาจะพูมาทันตะนะจากตัวเจียงกับสิละกะไม่กะเฮากันละกะทงกะตรว่าทีมิสิงสิเดียการีตัวเองนะเฮากันนูให้ริบสิไอว่ายำนะงังนิ่งดิอดุนันเนี่ยเฮากันอิมาดีนุปีนะตับรอไอคุยนะสารนีมาได้เลยเด็กขังละบดีจากตัวอิมานะก้องทงมายาดรอไอคุยมุงไงจะบสวะอดุกะสหิตาเรนิบันยุมสิดาไอนั่นเลยเด็กบสิดาไอ
ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯈꯣꯠꯄ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯀꯌꯥ ꯍꯩꯅꯗꯦ ꯇꯧꯗꯦ ꯍꯥꯏꯕꯁꯤ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯋꯥꯁꯦ ꯊꯣꯛ ꯑꯣꯟꯈꯠꯂꯒ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ ꯀꯥꯏ ꯍꯦ ꯑꯩꯁꯤꯕꯨ ꯅꯪꯒꯨꯝꯕ ꯃꯤꯔꯦꯝ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯏꯈ꯭ꯋꯥꯡꯁꯤ ꯇꯦꯛꯄ ꯃꯈꯩ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯩꯗꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯦ ꯂꯣꯏꯔꯦꯔꯒ ꯏꯪꯈꯣꯜꯁꯤꯗ ꯆꯪꯂꯒ ꯀꯩꯊꯦꯜꯁꯤꯗ ꯌꯣꯟꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯨꯏꯕ ꯌꯥꯍꯧꯗꯨꯅꯗꯤ ꯅꯨꯃꯤꯠꯅ ꯅꯜꯂꯒ ꯍꯧꯔꯕꯅꯤꯅ ꯎꯔꯝꯂꯔꯣꯏꯅꯦ ꯍꯥ ꯏꯪꯈꯣꯜ ꯆꯪꯗ꯭ꯔꯤꯉꯩ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯛꯄꯗꯨꯗ ꯆꯥꯛꯈꯨꯝꯁꯤꯗ ꯐꯠ ꯆꯪꯂꯒ ꯆꯥꯛꯇꯣ ꯊꯣꯡꯂꯝꯕꯁꯨ ꯃꯌꯥꯏ ꯕꯦꯝꯃ ꯍꯣ ꯁꯅꯥꯏ ꯕꯦꯝꯃꯧ ꯂꯦꯛꯊꯕꯤ ꯂꯤꯟꯗꯥꯎꯕꯤ ꯏꯅꯦꯝꯁꯦ ꯅꯪ ꯑꯣꯏꯅ ꯑꯣꯏꯔꯣꯅꯦ ꯍꯥ ꯑꯗꯨꯅ ꯄꯛꯆꯔꯅꯤꯕ ꯃꯧꯗꯨꯅ ꯑꯩ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩꯁꯦ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯣ ꯑꯗꯨꯅ ꯐꯔꯅꯤꯕ ꯑꯁꯤꯅ ꯐꯔꯅꯤ ꯑꯣꯏꯔꯣ ꯏꯅꯦꯝꯁꯦ ꯑꯃꯨꯖꯥꯎꯅ ꯌꯥꯔꯦꯕ ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅꯦ ꯈꯪꯅꯩ ꯆꯥꯛ ꯊꯣꯡꯕꯒꯤꯕꯨ ꯑꯩꯅ ꯊꯣꯡꯂꯕꯁꯨ ꯌꯥꯏ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯊꯣꯏꯗꯨꯅ ꯆꯥꯛꯇꯣ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯉꯁꯥꯏꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯦꯗꯤ ꯑꯩꯅ ꯀꯣꯛ ꯊꯣꯡꯅꯤꯗꯅ ꯁꯥꯈꯤ ꯃꯃꯤꯠꯇꯨꯅ ꯐꯌꯦꯡ ꯍꯦꯛꯇꯃꯛ ꯌꯦꯡꯉꯤ ꯃꯍꯥꯛ ꯑꯁꯨꯝ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯆꯩ ꯄꯤꯕꯥ ꯑꯃꯈꯛꯅꯤ ꯅꯨꯄꯥ ꯊꯣꯛꯅ ꯏꯃꯨꯡꯁꯤꯕꯨ ꯌꯦꯡꯁꯤꯟꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯄꯨꯔꯥ ꯃꯣꯔꯥꯗ ꯑꯣꯏꯅ ꯐꯝꯈꯤꯕꯁꯤꯗ ꯃꯊ꯭ꯋꯥꯏ ꯆꯥꯛꯆꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯍꯣ ꯃꯣꯔꯥꯗ ꯃꯣꯔꯥ ꯍꯩ ꯊꯥꯡꯉꯩ ꯁꯦꯡꯕ ꯃꯣꯔꯥ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅꯦ ꯑꯩ ꯅꯪ ꯎꯔꯒ ꯑꯩꯁꯦ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯕꯨ ꯇꯪꯈꯥꯏꯌꯦꯛꯁꯤꯗꯀꯣ ꯀꯦꯊꯕꯤꯅ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯀꯩ ꯃꯤꯅ ꯇꯥꯔꯒ ꯅꯆꯥ ꯅꯨꯄꯥꯁꯦ ꯑꯩꯅ ꯉꯝꯕ ꯃꯥꯟꯈꯤꯔꯣꯏꯗ꯭ꯔꯣ ꯅꯠꯇꯦ ꯏꯃꯥꯒꯤꯗꯨꯕꯨ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯁꯤꯕꯨ ꯌꯣꯜꯂꯤꯕ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯦꯟꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯣꯔꯥꯅ ꯃꯤꯅ ꯇꯥꯔꯒ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯣꯔꯥ ꯀꯧꯕ ꯃꯥꯜꯂꯅꯤ ꯍꯥꯏꯕꯅꯤꯗ ꯍꯦꯟꯃꯟꯈ꯭ꯔꯦꯕ ꯁꯥꯈꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯀꯩꯊꯦꯜꯒ ꯆꯠꯂꯣꯏꯗ ꯍꯩ ꯉꯁꯤꯗꯤ ꯐꯨꯝꯖꯤꯜꯂꯒ ꯊꯝꯂꯤꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯖꯣꯔꯣ ꯍꯦꯛꯇꯃꯛ ꯍꯩꯊꯗꯨꯅ ꯋꯥꯁꯦ ꯉꯥꯡꯕ ꯇꯥꯔꯦ ꯉꯥꯡꯒꯦꯕ ꯑꯩ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯏ ꯃꯄꯥ ꯃꯃꯤꯠ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯟꯗꯨꯅ ꯁꯥꯈꯤꯅ ꯑꯃꯨꯛꯀꯁꯨ ꯀꯧꯒꯦ ꯍꯩ ꯃꯣꯔꯥ ꯄꯥꯜꯂꯤꯕ ꯅꯃꯤꯠꯇꯨ ꯅꯇꯨ ꯈꯨꯅꯤꯡꯈꯥꯏ ꯑꯁꯤꯈꯛ ꯌꯦꯡꯅꯕ꯭ꯔꯥ ꯅꯪ ꯎꯗ꯭ꯔꯣ ꯅꯁꯨꯝ ꯅꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯑꯐꯪ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯅꯨꯄꯥ ꯊꯣꯛꯅ ꯏꯆꯪ ꯊꯧꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪ ꯎꯗ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕ ꯅꯆꯥꯗꯨꯃ ꯄꯣꯔꯦꯔꯒ ꯅꯇꯨ ꯑꯁꯤꯒꯤ ꯃꯇꯨꯡ ꯀꯣꯏ ꯏꯟꯅꯗꯅ ꯂꯩꯕ ꯉꯝꯃꯤꯅꯦ ꯅꯪ ꯍꯦꯟꯃꯜꯂꯕꯅꯤ ꯅꯪ ꯏꯁꯨꯗꯨꯁꯨ ꯅꯪꯅ ꯄꯣꯃꯟꯗꯅ ꯈꯨꯗꯥꯡ ꯆꯥꯔꯕꯅꯤ ꯆꯥꯎꯕ ꯍꯦꯟꯗ꯭ꯔꯤ ꯏꯁꯨꯗꯣ ꯑꯃꯨꯖꯥꯎꯅ ꯈꯨꯝꯕ ꯅꯪꯗꯦ ꯀꯦꯊꯕꯤ ꯃꯉꯛ ꯑꯗꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯈꯨꯝꯂꯛꯏ ꯃꯃꯤꯠ ꯃꯅꯥ ꯈꯞꯇꯅ ꯀꯦꯊꯕꯤꯅ ꯏꯃꯥꯒꯤꯗꯨꯕꯨ ꯅꯆꯥꯁꯦ ꯇꯁꯦꯡꯅ ꯌꯣꯜꯂꯤꯕ꯭ꯔꯣ ꯅꯠꯇꯦ ꯌꯣꯜꯂꯤꯕ꯭ꯔꯕ ꯏꯃꯥꯒꯤꯁꯦ ꯃꯁꯤꯗ ꯌꯣꯟꯕ ꯌꯣꯟꯗꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯦ ꯑꯁꯤꯒꯨꯝꯅ ꯅꯣꯏꯁꯨ ꯆꯠꯂꯣ ꯆꯣꯡꯉꯣ ꯃꯗꯨ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯗꯤ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯊꯣꯛꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩ ꯈꯛꯇꯅꯤ ꯍꯅꯨꯕꯤ ꯑꯩꯅ ꯏꯔꯨ ꯏꯌꯥꯡ ꯏꯛꯄ ꯃꯈꯩ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯅꯄꯥꯡꯒꯜ ꯁꯥꯃꯨꯃꯨ ꯀꯟꯕ ꯅꯈꯣꯏꯅ ꯐꯝꯖꯥ ꯆꯥꯔꯤꯕꯅꯦꯕ ꯅꯣꯏ ꯉꯝꯃꯤꯀꯣ ꯅꯣꯏ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯐꯩꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯁꯤ ꯅꯥꯈꯤ ꯊꯣꯛꯂꯦꯅ ꯈꯜꯂꯣ ꯅꯣꯏ ꯅꯊꯤ ꯂꯧꯔ ꯆꯥꯍꯧꯗꯧꯔꯤꯕꯅꯤ ꯅꯨꯄꯥ ꯅꯣꯏ ꯅꯃꯥꯁꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯁꯦ ꯅꯪ ꯈꯨꯝꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯕ ꯅꯣꯏ ꯅꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯁꯨꯅꯤꯡꯗꯦ ꯑꯩꯕꯨ ꯁꯨꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯏꯅꯥꯎꯁꯦ ꯌꯨꯝꯁꯤꯗ ꯂꯦꯝꯖꯥ ꯆꯥꯔꯒ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯀꯩꯅꯣ ꯈꯤꯇ ꯈꯨꯝꯃꯣꯕ ꯁꯥꯈꯤꯅ ꯑꯣ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯅꯣꯏꯁꯨ ꯃꯤꯅꯤ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯗꯅ ꯅꯆꯥꯅꯁꯨ ꯄꯣꯛꯂꯤꯕ ꯅꯣꯏꯁꯨ ꯀꯔꯤꯅꯣ ꯑꯉꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝꯗꯅ ꯀꯔꯤꯅꯣ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯇꯥꯟꯁꯤꯟꯕ ꯌꯥꯏꯅ ꯀꯦꯊꯕꯤꯅ ꯅꯨꯄꯥ ꯅꯪꯕꯨ ꯈꯨꯝꯃꯨ ꯍꯥꯏꯕꯅꯤ ꯑꯩ ꯊꯋꯥꯏꯁꯤ ꯆꯥꯛꯑꯦ ꯈꯨꯝꯃꯨ ꯍꯥꯏꯕꯅꯤ ꯈꯨꯝꯃꯣꯕ ꯑꯃꯨꯖꯥꯎꯅ ꯈꯨꯝꯒꯦ ꯑꯩ ꯈꯨꯝꯒꯦ ꯁꯥꯈꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯇꯧꯔꯤꯁꯤ ꯂꯥꯏꯃ ꯌꯦꯡꯁꯨ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯁꯩꯇ ꯑꯩꯁꯨꯅꯤ ꯊꯕꯛꯁꯤ ꯁꯨꯅꯤꯡꯗꯕꯒꯤ ꯁꯨꯗꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯣ ꯍꯌꯦꯡꯋꯥꯏ ꯏꯃꯥ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯐꯖꯅ ꯊꯕꯛꯇꯨ ꯁꯨꯔꯒ ꯏꯇꯨ ꯏꯆꯥ ꯊꯥꯒꯦꯅ ꯏꯄꯥꯡꯒꯟ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯏꯃꯥꯅ ꯄꯨꯁꯤꯜꯂꯛꯄ ꯇꯥꯁꯤꯜꯂꯛꯄꯁꯤꯡꯗꯣ ꯄꯨꯛ ꯊꯜꯂꯁꯨ ꯈꯧꯔꯤꯁꯦ ꯅꯛꯁꯤꯟꯗꯅ ꯆꯥꯁꯤꯜꯂꯒ ꯏꯁꯥꯁꯦ ꯅꯣꯏꯍꯜꯂꯤꯕꯅꯤ ꯇꯔꯥꯏꯕ ꯅꯠꯇꯦ
ꯅꯆꯥꯁꯨ ꯏꯄꯥ ꯁꯨꯅꯤꯡꯗꯕꯗꯨꯅ ꯄꯣꯛꯂꯝꯂꯤꯕ ꯏꯄꯥ ꯂꯧꯕ ꯁꯨꯅꯤꯡꯗꯕ ꯃꯆꯥ ꯑꯃꯅꯤ ꯑꯩꯁꯦ ꯁꯥꯈꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯩꯇ ꯑꯩꯒꯗꯤ ꯅꯣꯔꯣꯛ ꯇꯥꯔꯒꯦꯗ ꯍꯩ ꯀꯦꯊꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯅꯤ ꯅꯨꯄꯥ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔꯁꯨ ꯈꯨꯝꯗꯧꯅꯤ ꯑꯃꯨꯖꯥꯎꯅ ꯑꯩꯁꯦ ꯈꯨꯝꯂꯔꯣꯏꯒꯦꯗꯤ ꯇꯧꯕꯅꯤ ꯑꯗꯨ ꯅꯪꯅ ꯈꯨꯝꯃꯨ ꯍꯥꯏꯕꯗꯨꯗ ꯈꯨꯝꯃꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯇꯅꯤ ꯃꯔꯝ ꯃꯣꯛꯄ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯕꯗꯤ ꯏꯕꯥꯅꯤꯁꯦ ꯁꯦꯜ ꯆꯕꯨꯟ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯁꯥꯈꯤꯅ ꯑꯣꯏꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯁꯨꯗ ꯅꯈꯨꯠꯇꯣ ꯅꯀ꯭ꯔꯥꯡꯗ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯅꯄꯥꯃꯨ ꯏꯅꯥꯛ ꯈꯨꯜꯂꯅꯤ ꯄꯥꯏꯔꯅꯤꯕ ꯁꯦꯜꯗꯣ ꯌꯥꯝꯅ ꯅꯨꯄꯥ ꯑꯃꯨꯛꯀꯁꯨ ꯉꯥꯡꯉꯦ ꯇꯨ ꯅꯣꯏꯅ ꯃꯥꯁꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯤ ꯅꯆꯤꯟꯗꯣ ꯁꯥꯈꯤ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠꯇꯨ ꯐꯠ ꯁꯠꯇꯨꯅ ꯎꯠꯂꯒ ꯈꯨꯝꯃꯛꯎ ꯅꯆꯤꯟꯗꯣ ꯎꯔꯦꯗꯅ ꯄꯥꯏꯔꯤꯕ ꯐꯤꯅꯥꯠꯁꯤꯅ ꯅꯆꯤꯟꯗꯨꯗ ꯅꯝꯁꯤꯟꯒꯗꯧꯅꯤ ꯈꯪ ꯑꯃꯨꯖꯥꯎ ꯃꯆꯤꯟ ꯈꯨꯝꯒꯦ ꯇꯧꯔꯝꯕꯗꯨ ꯐꯤꯅꯥꯠ ꯎꯕꯗ ꯈꯪꯎꯝ ꯎꯝꯁꯤꯟꯈꯤ ꯁꯥꯈꯤ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯅꯣꯏꯅ ꯇꯔꯦꯠꯅꯥꯎ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯒꯗꯧꯅꯤ ꯀꯦꯊꯕꯤ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯀꯦꯠꯂꯦ ꯀꯩꯅꯣ ꯆꯥꯒꯦ ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯦ ꯇꯣꯉꯥꯟꯅ ꯆꯥꯕꯗꯨꯅ ꯅꯨꯄꯥ ꯍꯥꯏꯔꯤꯁꯤ ꯇꯥꯔꯦꯗꯅ ꯅꯣꯏꯅ ꯃꯥꯅ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯣꯏ ꯅꯪꯕꯨ ꯆꯥꯔꯣꯏꯗꯧꯔꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯖꯅꯤꯡꯕꯗꯣ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯅꯪꯕꯨ ꯍꯔꯥꯎꯗ꯭ꯔꯥꯏꯃꯤ ꯑꯃꯨꯖꯥꯎ ꯅꯣꯛꯂꯒ ꯍꯔꯥꯎꯏ ꯀꯔꯤꯒꯤ ꯍꯔꯥꯎꯗꯅꯤ ꯍꯔꯥꯎꯏ ꯁꯥꯈꯤ ꯁꯨꯛꯇꯣꯛꯂꯒ ꯁꯛ ꯑꯅꯤꯁꯤꯅ ꯇꯧꯖ ꯁꯥꯏꯁꯦ ꯂꯥꯏꯃ ꯌꯦꯡ ꯇꯞꯅ ꯃꯤꯠꯁꯤꯅ ꯐꯛꯑꯒ ꯍꯦꯛ ꯊꯣꯝꯖꯤꯟꯕ ꯑꯗꯨꯒ ꯐꯗꯧꯅꯤ ꯄꯦꯟꯗꯧꯅꯦꯕ ꯑꯩ ꯀꯦꯊꯕꯤꯅ ꯅꯨꯄꯥ ꯇꯣꯉꯥꯟꯅ ꯆꯥꯔꯕꯅꯤꯅ ꯅꯣꯏꯅ ꯃꯥꯗ ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯂꯟꯊꯨꯝꯁꯤꯡꯗꯣ ꯄꯤꯔꯣ ꯍꯥꯏꯔꯨꯕꯁꯦ ꯍꯥꯏꯔꯣ ꯁꯥꯈꯤ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯝꯗꯥꯏꯗ ꯑꯩꯅ ꯈꯪꯅꯅꯦ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯁꯔꯨꯛ ꯌꯦꯜꯂꯝꯒꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯅꯣꯏꯅ ꯉꯝꯅꯕ ꯁꯨ ꯅꯣꯝꯗꯨꯅ ꯅꯆꯥꯅꯁꯨꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯄꯨꯅꯕ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯇꯣꯉꯥꯟ ꯄꯤꯖꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯀꯇꯟ ꯆꯨꯔꯤꯕꯗꯣ ꯐꯅꯕ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯂꯛꯅꯕꯅꯤ ꯇꯔꯥꯏ ꯍꯦꯛꯇ ꯇꯣꯉꯥꯟ ꯄꯤꯖꯕ ꯅꯠꯇꯦ ꯃꯤꯔꯦꯝ ꯅꯈꯣꯏꯒ ꯁꯨꯝ ꯉꯥꯡꯅꯔꯤꯉꯩꯗ ꯑꯩ ꯄꯨꯛꯁꯦ ꯒꯨꯔꯨ ꯈꯣꯡꯂꯛꯏ ꯆꯥꯛꯁꯦ ꯑꯁꯨꯝ ꯂꯝꯈꯠꯂꯛꯄꯒꯨꯝ ꯇꯧꯏ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯈꯖꯤꯛꯇ ꯌꯥꯅꯨꯡꯁꯤꯗ ꯍꯨꯛꯆꯤꯜꯂꯨꯈꯤꯒꯦ ꯀꯦꯊꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯈꯤꯅ ꯍꯩ ꯃꯧ ꯃꯥꯟꯗꯕꯤ ꯅꯇꯩ ꯅꯅꯥꯎ ꯇꯣꯉꯥꯟ ꯆꯥꯗꯧꯔꯕꯅꯤꯅ ꯅꯣꯏꯅ ꯆꯥꯕꯒꯤ ꯅꯁꯥꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯑꯗꯣ ꯈꯟꯗꯣꯛꯎꯁꯣ ꯈꯟꯗꯣꯛꯄꯗ ꯍꯦꯟꯖꯤꯟꯅꯒꯗꯤ ꯄꯨꯈꯤꯅꯨ ꯑꯩꯅ ꯎꯗ꯭ꯔꯦ ꯁꯥ ꯇꯦꯡꯀꯣꯠꯀꯗꯣ ꯑꯃꯨꯛ ꯍꯦꯟꯖꯤꯟꯅ ꯄꯨ ꯂꯩꯔꯝꯅꯤ ꯑꯗꯨꯝꯅꯒ ꯇꯧꯔꯕ ꯑꯩꯗꯅꯦ ꯍꯦꯛꯇ ꯅꯣꯏꯗꯒꯤ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯇꯧꯅꯤ ꯈꯪ ꯀꯦꯊꯕꯤꯅ ꯀꯔꯤ ꯑꯍꯜ ꯇꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯔꯥꯁꯤ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯅꯞꯄꯨꯗꯅ ꯔꯥꯁꯤꯗꯨꯐꯥꯎ ꯍꯦꯛ ꯅꯞꯇꯦꯕ ꯇꯠꯇꯦ ꯀꯗꯥꯏꯗ ꯇꯥꯍꯧꯔ ꯆꯠꯅꯨ ꯔꯥꯁꯤꯗꯨꯕꯣ ꯍꯥꯏꯔꯤꯗꯨꯒ ꯇꯥꯁꯤꯟꯅꯔꯝꯗ ꯁꯥꯈꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯞꯅ ꯅꯨꯄꯥ ꯅꯣꯏꯅ ꯃꯥꯁꯤꯕꯨ ꯅꯪ ꯍꯦꯛ ꯑꯄꯣꯛꯄꯤ ꯅꯃꯥꯔ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦ ꯊꯥꯏꯅ ꯅꯣꯏꯅ ꯄꯥꯅ ꯂꯣꯜꯂꯝꯕ ꯑꯇꯣꯝꯕꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡꯗꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯇꯣꯉꯥꯟꯅ ꯆꯥꯎ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯝꯃꯦꯕ ꯑꯣꯏꯔꯝꯅꯤ ꯑꯁꯤꯌꯥ ꯑꯇꯣꯝꯕꯤ ꯁꯣꯏ ꯑꯣꯏꯔꯝꯅꯤꯕ ꯏꯃꯥꯎ ꯏꯁ ꯈꯨꯆꯠ ꯂꯥꯛꯆꯠ ꯑꯁꯤꯁꯨ ꯌꯦꯡꯉꯨ ꯄꯨꯔꯥ ꯑꯇꯣꯝꯕꯤꯒꯤ ꯈꯨꯆꯠꯅꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯣꯏꯅ ꯃꯥꯒꯤ ꯈꯨꯆꯠꯁꯦ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯠꯂꯤꯕ ꯈꯨꯆꯠꯁꯦ ꯀꯉꯥꯅ ꯆꯠꯄꯒꯨꯝ ꯍꯦꯛ ꯅꯤꯡꯊꯤꯖꯩ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯁꯦꯠ ꯍꯦꯛꯇꯃꯛ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏ ꯑꯇꯣꯝꯕꯤ ꯈꯨꯆꯠ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯀꯉꯥꯒꯤ ꯈꯨꯆꯠꯀꯨꯝ ꯅꯤꯡꯊꯤꯖꯩꯗꯤ ꯀꯩꯅꯣ ꯍꯥ ꯑꯃꯨꯖꯥꯎ ꯃꯈꯖꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯅꯥꯏꯅꯦ ꯀꯌꯥ ꯀꯟꯅ ꯊꯥꯔꯛꯏꯅꯣ ꯁꯣꯏꯈꯤꯕ ꯀꯔꯤꯅꯣ ꯋꯥ ꯉꯥꯡꯕꯗꯒ ꯈꯖꯤꯛ ꯁꯣꯏꯕꯒꯁꯤ ꯌꯥꯗ꯭ꯔꯣ ꯌꯥꯗꯦ ꯁꯣꯏꯕ ꯌꯥꯗꯦ ꯑꯩꯗꯤ ꯌꯥꯗꯦꯕ ꯁꯣꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯆꯥꯛ ꯑꯁꯦ ꯄ꯭ꯔꯦꯛ ꯊꯣꯡꯉꯨ ꯂꯥꯎ ꯆꯥꯛꯇꯨꯃ ꯆꯥꯔꯒ ꯑꯩ ꯈꯨꯕꯥꯛ ꯏꯁꯩ ꯐꯪꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯇꯞ ꯇꯥꯅ ꯑꯔꯩꯕ ꯃꯈꯩ ꯀꯦꯔꯒ ꯌꯥꯎꯔꯨꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯣꯉꯥꯟꯅ ꯍꯦꯛ ꯄꯤꯖꯩ ꯇꯣꯉꯥꯟ ꯆꯥꯕ ꯊꯥ ꯑꯃ ꯐꯥꯔꯛꯄꯗꯒꯤ ꯍꯧꯔꯦ ꯀꯦꯊꯕꯤꯒꯤ ꯏꯁꯧ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯁꯧ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯏ ꯅꯨꯄꯥꯅꯤꯅ ꯊꯕꯛꯁꯨ ꯃꯅꯥꯝꯇ ꯍꯩꯇꯕ ꯃꯥꯅ ꯍꯩꯔꯤꯕ ꯍꯥꯏꯕꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯆꯥꯛ ꯊꯣꯡꯕ ꯑꯉꯥꯡ ꯂꯧꯕ ꯑꯁꯤ ꯃꯉꯥꯏ
ꯑꯁꯤꯅꯗꯤ ꯀꯃꯥꯏꯅ ꯏꯃꯨꯡ ꯄꯨꯗꯧꯔꯤꯕꯅꯣ? ꯅꯠꯇꯦ, ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯁꯨꯗꯅ ꯌꯨꯝ ꯀꯃꯥꯏꯅ ꯄꯥꯟꯗꯣꯏꯅꯣꯕ? ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯑꯗꯨ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯁꯤꯁꯥ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯦꯊꯕꯤꯅ, ꯉꯥꯏꯈꯣ, ꯉꯁꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯇꯥꯟꯁꯤꯜꯂꯛꯏꯁꯤ ꯀꯔꯥꯏ ꯆꯠꯂꯨꯏ ꯅꯪ? ꯅꯠꯇꯦ, ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯕꯁꯤ ꯅꯪ ꯍꯩꯅꯗꯕ꯭ꯔꯕ? ꯄꯤꯛꯂꯤꯕ ꯈꯨꯄꯤꯛ ꯑꯗꯨꯒ ꯆꯥꯟꯅꯗ ꯂꯥꯡꯂꯦꯟ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯁꯤꯁꯥ ꯇꯧꯗꯨꯅ꯫ ꯀꯩꯅꯣ ꯏꯃꯥ, ꯉꯥꯎꯔꯛꯀꯅꯨ. ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯌꯨꯝꯒꯤ ꯃꯊꯛꯇꯒ ꯑꯩ ꯀꯥꯖꯔꯛꯇ꯭ꯔꯤ. ꯀꯣꯟꯅꯒꯤꯗꯤ ꯈꯪꯗꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯒꯤ ꯃꯊꯛꯇ ꯀꯥꯗ꯭ꯔꯤ, ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇꯅꯤ ꯑꯩꯅ ꯂꯩꯔꯤꯁꯦ. ꯃꯆꯤꯟ ꯑꯁꯤ ꯀꯌꯥꯗ ꯈꯨꯝꯕ ꯍꯩꯔꯤꯕꯅꯣ? ꯇꯀꯨ ꯃꯥꯟꯕꯤ, ꯅꯁꯛꯇꯨꯁꯨ ꯅꯨꯡꯁꯥꯗꯒ ꯁꯥꯟꯅꯃꯟꯗꯅ ꯀꯨꯆꯨꯗꯣ ꯀꯥꯆꯤ ꯂꯩꯃꯨ ꯃꯥꯟꯕ ꯃꯈꯩ ꯃꯨꯔꯦ. ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯏꯕꯦꯝꯃ, ꯊꯤꯃꯟꯗꯅ. ꯏꯁ, ꯏꯃꯥꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯁꯛꯅꯤ ꯀꯥꯏꯅꯒ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯃꯥꯜꯂꯤ. ꯑꯗꯨꯒ ꯈꯨꯅꯤꯡ ꯀꯥꯏꯕꯅ ꯑꯩꯈꯣꯏ ꯀꯥꯒꯤ ꯏꯃꯥꯅ ꯋꯥꯏ ꯇꯩꯕꯤꯗꯕꯗꯒꯤ ꯂꯩꯀ꯭ꯔꯛ ꯆꯠꯂꯕ ꯑꯍꯣꯕ ꯂꯩꯕꯥꯛꯇꯣ ꯑꯗꯨ ꯍꯦꯛ ꯃꯥꯜꯂꯤ. ꯅꯪꯅꯦ, ꯅꯪ ꯌꯥꯝꯅ ꯉꯥꯡꯕ ꯍꯩꯕ꯭ꯔꯕꯨꯅꯦ? ꯁꯣꯏꯔꯣꯏ ꯉꯁꯤ. ꯑꯗꯨꯒ ꯉꯥꯏꯈꯣ, ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯁꯤꯁꯥ ꯇꯧꯔꯤꯕꯗꯨꯅ ꯀꯅꯥꯒꯤꯗ ꯀꯔꯤ ꯍꯨꯔꯥꯜꯂꯒ ꯆꯥꯔꯛꯏ? ꯅꯠꯇꯦ, ꯆꯥꯕ ꯐꯪꯃꯜꯂꯛꯇꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯒ ꯍꯨꯔꯥꯜꯂꯒ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ. ꯑꯁ, ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯍꯩꯅꯗꯦꯍꯦ. ꯑꯩꯅ ꯁꯤꯁꯥ ꯇꯧꯔꯤꯁꯤꯗꯤ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯑꯕꯣꯍꯣꯏꯗ ꯆꯪꯉꯒ ꯆꯥꯛ ꯆꯥꯔꯨꯕꯅꯤ. ꯏꯟꯁꯥꯡꯗꯨꯁꯨ ꯉꯥ ꯊꯣꯡꯉꯝꯃꯤ, ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯏ, ꯑꯗꯨꯏꯁꯨ ꯌꯥꯝ ꯍꯥꯎꯋꯤ, ꯑꯗꯨ ꯆꯥꯔꯛꯄꯩꯅꯤ. ꯏꯁ, ꯉꯥ ꯊꯣꯡꯕ ꯑꯁ ꯍꯥꯎꯕꯅꯤꯗ ꯉꯥꯈꯩꯗꯣ. ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯛꯄꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ. ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯑꯕꯣꯍꯣꯏꯗ ꯆꯥꯒꯅꯤ. ꯃꯣꯏꯒꯤ ꯉꯥ ꯊꯣꯡꯕ ꯃꯌꯥꯝ ꯂꯦꯝꯍꯧꯏ. ꯑꯕꯣꯛꯅꯁꯨ ꯃꯣꯏꯗ ꯆꯥꯁꯤ ꯍꯥꯏ. ꯍꯣꯔꯦꯟꯌꯥ ꯅꯕꯣꯛ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯄꯗ ꯅꯕꯣꯛꯀ ꯅꯅꯦꯒ ꯎꯗ꯭ꯔꯤꯉꯩꯗ ꯉꯥ ꯊꯣꯡꯕꯗꯣ ꯑꯩꯒꯤ ꯈꯔ ꯌꯦꯞꯇꯨꯅ ꯄꯨꯔꯛꯎ. ꯃꯥꯏ ꯉꯝꯂꯔꯣꯏ. ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯏꯅꯦꯒ ꯅꯨꯊꯣꯛꯈ꯭ꯔꯒ ꯆꯣꯞꯅꯅꯕ. ꯆꯥꯅꯤꯡꯂꯕꯗꯤ ꯏꯃꯥꯁꯨ ꯑꯕꯣꯛꯀ ꯏꯅꯦꯒꯗ ꯍꯥꯏꯔꯒ ꯀꯣꯛ ꯆꯥꯎ. ꯀꯦꯊꯕꯤ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤ ꯐꯠ ꯍꯠꯂꯒ, ꯀꯅꯥꯕꯨ ꯂꯧꯕꯅꯣ ꯈꯪꯗꯦ, ꯄꯤꯛꯇ꯭ꯔꯣ ꯄꯤꯛꯂꯤꯕ ꯃꯁꯤ. ꯑꯗꯨꯒ ꯉꯥꯡꯕ ꯁꯛꯄꯅ ꯑꯗꯨꯝ ꯍꯩꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯁꯨꯛꯇꯣꯛꯂꯒ, ꯑꯁ ꯅꯥꯏꯌꯦ. ꯑꯩꯅ ꯋꯥ ꯉꯥꯡꯕ ꯍꯩꯁꯦ ꯏꯃꯥꯅ ꯄꯣꯛꯄꯒꯤꯅꯤ, ꯏꯃꯥ ꯂꯧꯕꯒꯤ. ꯀꯩꯅꯣ ꯈꯪꯗꯦꯕ. ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯨ ꯅꯁꯛꯇꯣ. ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕꯅꯤ. ꯍꯧꯒꯠꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨ. ꯑꯩ ꯅꯄꯥꯗꯣ ꯍꯜꯂꯛꯇ꯭ꯔꯦ, ꯆꯦꯡ ꯋꯥꯜꯂꯨꯅꯦꯅ ꯆꯠꯈꯤꯕꯅꯤ. ꯆꯦꯡꯅ ꯅꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ, ꯆꯥꯛꯁꯤꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ. ꯍꯜꯂꯛꯄ꯭ꯔꯥꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ. ꯍꯥꯏꯅꯔꯤꯉꯩ ꯑꯃꯨꯖꯥꯎ ꯑꯗꯨ ꯃꯈꯨꯠꯇꯒ ꯆꯦꯡ ꯍꯥꯞꯄ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯦꯊꯕꯤꯅ, ꯑꯣ, ꯍꯟꯗꯤ ꯍꯟꯕꯤꯔꯛꯂꯤꯕꯣꯏꯔꯦ. ꯑꯩꯗꯤ ꯆꯦꯡꯅꯒ ꯅꯟꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦꯅ ꯇꯧꯔꯝꯃꯤꯅꯦ. ꯌꯥꯗ ꯇꯧꯔꯤ ꯅꯨꯄꯤ. ꯏꯅꯦ ꯇꯥꯊꯣꯠꯅ ꯁꯣꯠꯄ ꯌꯥꯔꯣꯏꯅ ꯀꯌꯥꯗꯤ ꯋꯥꯅ ꯉꯥꯡꯅꯔꯒ ꯆꯦꯡꯁꯤ ꯋꯥꯠꯂꯛꯈ꯭ꯔꯦ. ꯋꯥꯗꯅꯗꯤ ꯉꯥꯡꯅꯔꯤꯕ. ꯃꯣꯏ ꯏꯃꯨꯡꯒꯤ ꯆꯥꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯣ ꯑꯩꯅ ꯐꯦꯡꯂꯝꯂꯕ ꯀꯥꯟꯗ ꯃꯗꯨ ꯀꯟꯅ ꯈꯛꯇꯅꯤꯀꯣ ꯆꯦꯡꯁꯤ ꯁꯣꯠꯈꯤ ꯌꯥꯔꯦ. ꯊꯨꯅ ꯁꯦꯜ ꯁꯤꯡꯉꯧ ꯍꯥꯏꯔꯛꯏꯕꯅꯤ ꯁꯤꯁꯨ. ꯐꯅꯗꯤ ꯌꯥꯝꯂꯝꯃꯅꯤ. ꯁꯦꯜꯗꯣ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯏꯅꯦ ꯇꯥꯊꯣꯠꯇꯒꯤ ꯄꯣꯠ ꯆꯩ ꯆꯦꯡ ꯆꯥꯛ ꯁꯣꯠꯇꯅ ꯆꯥꯈꯠꯂꯛꯂꯤꯕꯁꯦ. ꯇꯣꯉꯥꯟ ꯍꯦꯛ ꯆꯥꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ. ꯑꯃꯨꯖꯥꯎꯅ, ꯏꯅꯦ ꯇꯥꯊꯣꯠꯅ ꯉꯁꯥꯏ ꯍꯥꯏꯔꯛꯄꯗꯨꯕꯨ ꯁꯦꯜ ꯀꯌꯥꯅꯣꯅꯤ? ꯑꯩꯕꯨ ꯀꯥꯎꯒꯨꯝ ꯂꯥꯛꯀꯨꯝ. ꯀꯥꯎꯔꯕꯗꯤ ꯐꯔꯦ, ꯅꯤꯡꯁꯤꯡꯂꯨꯔꯅꯨ. ꯆꯠꯂꯨ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ. ꯆꯥꯛꯇꯨꯝ ꯊꯣꯡꯅꯕ ꯇꯧꯔꯨ. ꯃꯥꯏ ꯁꯦꯜꯗꯣ ꯂꯩꯔꯀꯥꯟꯗ ꯁꯤꯡꯅꯤ. ꯋꯥ ꯂꯣꯏꯔꯦ ꯁꯤꯗ. ꯍꯣꯏ, ꯑꯩ ꯆꯥꯛꯁꯦ ꯐꯠ ꯊꯣꯡꯂꯨꯔꯒꯦ. ꯑꯩꯁꯨ ꯂꯥꯝꯂꯕꯅꯤ. ꯀꯣꯟꯖꯥꯝ ꯑꯃ ꯐꯦꯡꯂꯛꯄꯒꯤ ꯈꯨꯠ ꯁꯥꯒꯁꯦ ꯏꯄꯪ ꯄꯪꯁꯤꯜꯂꯤ. ꯃꯩ ꯌꯥꯏꯔꯒ ꯊꯣꯡꯂꯨꯔꯒꯦ. ꯏꯟꯁꯥꯡꯗꯣ ꯈꯔ ꯍꯥꯎꯅ ꯊꯣꯡꯉꯨ. ꯉꯁꯤꯗꯤ ꯀꯨꯏꯔꯦ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯀꯩꯗꯣ ꯆꯥꯔꯛꯇꯕ. ꯊꯣꯡꯒꯦ. ꯁꯧꯒ꯭ꯔꯤ ꯃꯅꯥ ꯈꯔ ꯏꯟꯁꯥꯡ ꯂꯨꯕꯥꯛꯇ ꯌꯥꯎꯔꯝꯃꯦ. ꯑꯗꯨ ꯍꯥꯎꯅ ꯊꯣꯡꯒꯦ. ꯃꯍꯤ ꯁꯤꯔꯤ ꯇꯧꯔꯒ ꯄꯦꯜꯂꯕꯅꯤ ꯁꯩꯇ. ꯊꯣꯡꯁꯨ ꯊꯣꯡꯈ꯭ꯔꯦ ꯅꯪꯒꯤ ꯁꯧꯒ꯭ꯔꯤꯁꯦ. ꯁꯧꯒ꯭ꯔꯤ ꯃꯍꯤ ꯊꯛꯃꯟꯗꯅ ꯑꯩ ꯏꯁꯥꯁꯦ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤꯕꯨ ꯃꯥꯜꯂꯛꯇꯧꯔꯦ. ꯅꯨꯡꯁꯤꯠ ꯈꯤꯇꯪ ꯀꯟꯅ ꯁꯤꯜꯂꯛꯄꯗꯤ ꯏꯁꯥꯁꯦ ꯐ꯭ꯔꯦ ꯍꯥꯏꯔꯕꯅꯤ ꯑꯩ. ꯑꯗꯨꯕꯨꯗꯤ ꯑꯩꯈꯣই ꯃꯃꯥꯡ ꯊꯪꯕꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤꯁꯤꯡꯁꯦ ꯑꯩꯅ ꯍꯦꯛꯃꯟꯗꯅ ꯑꯅꯧꯕ ꯃꯅꯥꯝ ꯐꯥꯎ ꯆꯣꯡꯕ ꯉꯝꯗ꯭ꯔꯤꯕꯅꯤ. ꯍꯣꯏ ꯁꯣꯏꯁꯦ, ꯌꯥꯔꯦ, ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯆꯥꯛꯇꯣ ꯄ꯭ꯔꯞ ꯊꯣꯡꯂꯨꯔꯣ. ꯆꯥꯛꯁꯨ ꯆꯥꯔꯒ ꯑꯩ ꯏꯄꯥꯝ ꯆꯠꯂꯨꯒꯦ. ꯀꯔꯤꯅꯣ, ꯏꯃꯥꯗꯒꯤꯔ ꯇꯥꯆꯧꯗꯒꯤꯔ ꯁꯦꯜ ꯈꯔ ꯂꯧꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ. ꯑꯗꯨꯒ ꯀꯩꯅꯣ, ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔꯁꯨ ꯑꯗꯨꯝ ꯌꯨꯝ ꯄꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯅꯕ. ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ. ꯅꯣꯏ ꯅꯃꯥꯅ ꯍꯥꯏꯕꯒꯨꯝ ꯑꯩꯈꯣꯏ ꯊꯤ ꯂꯧꯔꯒ ꯆꯥꯔꯛꯄ ꯁꯣꯏꯔꯔꯣꯏ. ꯑꯁ ꯇꯨꯀꯠꯆꯩꯍꯦ ꯅꯨꯄꯤ, ꯊꯤ ꯀꯥꯏꯗꯨꯗꯤ. ꯅꯠꯇ꯭ꯔꯒ ꯃꯈꯥ ꯊꯪꯕꯒꯤ ꯃꯥꯝꯃ ꯁꯥꯃꯨ ꯍꯣꯏꯒ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯨꯁꯨ. ꯅꯪꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯒ ꯆꯥꯛꯅ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ? ꯅꯠꯇꯦ, ꯆꯍꯤ 7-9 ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯅꯪ ꯑꯩꯁꯦ
ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩꯕꯨ ꯊꯤ ꯂꯧꯔꯒ ꯆꯥꯍꯧ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯁꯨ ꯃꯩ ꯊꯥꯒꯠꯄ ꯍꯩꯇꯗꯅ ꯂꯧꯕ ꯍꯩꯔꯣꯏꯗꯧꯔꯤꯅꯤ. ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤ? ꯅꯪ ꯍꯥꯏꯔꯣ. ꯅꯪꯅ ꯁꯤꯃ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯑꯗꯩꯁꯨ ꯌꯥꯔꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯁꯤꯅ ꯐꯔꯅꯤ. ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯅ ꯑꯩ ꯆꯥꯛ ꯇꯣꯛꯂꯒ ꯌꯨꯝ ꯆꯠꯂꯦꯗꯅ ꯏꯃꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯛꯂꯒꯦ. ꯑꯗꯨꯒ ꯊꯣꯡꯒꯥꯜꯁꯤꯗ ꯇꯦꯛ ꯇꯦꯛ ꯎꯕꯥꯛ ꯅꯨꯡꯕꯥꯛ ꯈꯔ ꯈꯥꯖꯤꯜꯂꯒ ꯄꯤꯛꯇꯛ ꯇꯧꯕ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯁꯦꯝꯂꯦꯗꯅ ꯑꯗꯨꯒ ꯑꯩ ꯄꯥꯅꯥ ꯌꯣꯜꯂꯒꯦ. ꯑꯗꯨꯅ ꯐꯔꯗ꯭ꯔꯣ? ꯐꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯁꯤꯅ ꯐꯔꯕꯅꯤ. ꯑꯗꯨꯏꯗꯤ ꯅꯪꯅ ꯂꯥꯡꯐꯩ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯦ. ꯑꯩꯅ ꯄꯥꯅ ꯌꯣꯜꯂꯒ ꯁꯦꯜ ꯇꯥꯜꯂꯅꯤ. ꯅꯪꯅ ꯌꯨꯝꯁꯤꯗ ꯆꯥꯛ ꯏꯁꯤꯡ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯂꯧꯗꯅ ꯂꯩꯔꯅꯤ. ꯁꯤ ꯐꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤꯅ? ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧ. ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯦ. ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯀꯥꯏꯗꯨ ꯄꯥꯏꯔꯒ ꯅꯣꯏ ꯅꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯃꯨꯛꯈꯥꯏꯁꯤ. ꯃꯨꯛꯀꯗꯧꯅꯤ ꯃꯨꯛꯀꯗꯧꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯄꯣꯠꯐꯝ ꯑꯃ ꯐꯝꯗꯨꯅ ꯀꯦꯊꯕꯤ ꯄꯥꯅ ꯌꯣꯜꯂꯝꯃꯤ. ꯍꯥꯟꯅꯗꯒꯤ ꯀꯦꯕ ꯈꯔ ꯄꯥꯝꯕꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯦꯕ ꯍꯦꯟꯖꯤꯜꯂꯤ. ꯅꯨꯡꯊꯤꯜ ꯑꯗꯨ ꯑꯌꯤꯡꯕꯤ ꯀꯦꯊꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯥꯅ ꯆꯥꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ. ꯑꯌꯤꯡꯕꯤꯅ ꯀꯦꯊꯕꯤ, ꯅꯪꯒꯤ ꯄꯣꯠꯐꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯄꯣꯠꯀꯗꯤ ꯑꯗꯨꯝ ꯁꯤꯠꯄ ꯅꯠꯇ꯭ꯔꯣ? ꯈꯪꯗꯦꯗ ꯏꯆꯦ, ꯁꯤꯠꯂꯤꯔ ꯁꯤꯠꯇ꯭ꯔꯤꯔ. ꯍꯧꯖꯤꯛ ꯐꯝꯕ ꯀꯨꯏꯗ꯭ꯔꯤꯕꯒꯤꯅꯤ. ꯁꯤꯠꯈꯤꯅꯤ ꯁꯤꯠꯈꯤꯅꯤ ꯁꯤꯠꯂꯛꯈꯤꯅꯤ. ꯂꯩꯀꯥꯏꯁꯦ ꯄꯥꯅ ꯆꯥꯕ ꯄꯥꯝꯕ ꯃꯤ ꯌꯥꯝꯅ ꯂꯩꯕꯅꯤ. ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯏꯆꯦ, ꯃꯑꯣꯡ ꯌꯦꯡꯂꯒꯦ. ꯁꯤꯟꯐꯝꯁꯤꯅ ꯑꯣꯏꯔꯣꯏꯗꯧꯕ ꯑꯣꯏꯔꯒꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯑꯃꯨꯛ ꯀꯔꯤ ꯀꯩꯅꯣ ꯍꯦꯛ ꯌꯣꯜꯂꯒ ꯑꯃꯨꯛ ꯗꯥꯎ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ. ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯀꯔꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯈꯔꯁꯨ ꯁꯨꯅꯣꯃꯨ ꯍꯥꯏꯌꯨꯗꯅ. ꯃꯄꯥꯡꯒꯜ ꯁꯥꯃꯨꯃꯨꯛ ꯆꯥꯎ ꯃꯥꯅ ꯅꯨꯄꯤꯅ ꯄꯨꯁꯤꯜꯂꯛꯂꯒ ꯐꯝꯖ ꯆꯥꯔꯤꯕꯗꯨꯕꯨ ꯃꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ ꯆꯥꯛꯂꯨ ꯃꯥꯕꯨ. ꯃꯥꯅꯕꯨꯗꯤ ꯂꯪꯐꯩ ꯆꯠꯀꯦ ꯍꯥꯏꯌꯦ, ꯑꯗ ꯑꯩꯅ ꯆꯠꯍꯟꯗꯕ. ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ. ꯂꯪꯐꯩ ꯆꯠꯄ ꯀꯥꯏꯁꯦ ꯁꯦꯜ ꯌꯥꯝ ꯐꯪꯈ꯭ꯔ ꯄꯣꯠꯅꯤ ꯀꯩꯅꯣ. ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ, ꯃꯥ ꯆꯠꯈ꯭ꯔꯕꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯅꯥꯅ ꯇꯧꯕꯤꯍꯧꯅꯤ? ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯉꯩꯗꯒꯤꯁꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯇꯦ. ꯍꯩꯁꯨ ꯍꯩꯇꯦ ꯇꯧꯕ. ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯉꯥꯏ. ꯊꯕꯛ ꯑꯃꯠꯇ ꯍꯩꯇꯦ, ꯆꯥꯕ ꯈꯛꯇꯅꯤ ꯑꯩꯅ ꯍꯩꯔꯤꯕ. ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯅꯪ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕ ꯀꯥꯏꯗꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ. ꯑꯃꯨꯖꯥꯎꯅ ꯇꯩꯕꯕꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯃꯎꯕ. ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯑꯌꯤꯡꯕꯤꯁꯨ ꯍꯟꯈꯤ. ꯊꯥ ꯑꯃꯅꯤꯗꯤ ꯁꯨꯔꯛꯂꯦ ꯀꯦꯊꯕꯤꯅ ꯄꯥꯅ ꯌꯣꯟꯁꯤꯜꯂꯛꯂꯤꯕꯁꯤ. ꯍꯥꯟꯅꯗꯒꯤ ꯄꯣꯠ ꯀꯌꯥ ꯁꯤꯠꯂꯝꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯀꯨꯏꯊꯔꯛꯄꯒ ꯃꯧ ꯅꯍꯥꯅꯒ ꯐꯝꯕ ꯑꯣꯏꯕꯒ ꯅꯨꯄꯥ ꯅꯍꯥ ꯀꯌꯥ ꯀꯦꯊꯕꯤꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯅꯔꯝꯃꯤ. ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯔꯦ, ꯌꯥꯝꯅꯃꯛ ꯑꯍꯜꯁꯨ ꯅꯠꯇꯕꯒ. ꯄꯥꯅ ꯆꯥꯕ ꯂꯥꯛꯄꯒꯤ ꯅꯃꯥꯗ ꯅꯨꯄꯥ ꯈꯔꯗꯤ ꯀꯦꯊꯕꯤꯕꯨ ꯌꯦꯡꯕꯁꯨ ꯍꯦꯛ ꯃꯔꯥꯛꯂꯤꯕꯅꯤ. ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯑꯗꯨꯃꯛ ꯇꯧꯏ. ꯅꯨꯄꯥꯅ ꯅꯨꯄꯤ ꯃꯥꯡꯗ ꯒꯞꯁꯞ ꯇꯧꯕ ꯄꯥꯝꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗꯦ. ꯅꯨꯄꯥ ꯈꯔꯗꯤ ꯁꯦꯜ ꯑꯁꯣꯏꯕ ꯍꯟꯅꯕ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯍꯦꯛꯇꯃꯛ ꯄꯤꯊꯣꯛꯂꯝꯕꯤꯅꯤ. ꯃꯁꯤꯗ ꯀꯦꯊꯕꯤ ꯃꯥꯁꯨ ꯂꯧꯅꯤꯡꯗꯕ ꯁꯥꯅ ꯁꯥꯅ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯧꯁꯤꯟꯕ ꯉꯥꯛꯇꯅꯤ. ꯍꯥꯟꯅ ꯅꯨꯄꯥ ꯅꯍꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯗ ꯀꯧꯇꯛ ꯆꯥꯖꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯅꯨꯄꯥ ꯅꯍꯥ ꯂꯥꯛꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯇꯣꯏꯃꯜꯂꯛꯄꯅ ꯀꯦꯊꯕꯤ ꯃꯍꯥꯛꯁꯨ ꯍꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯃꯨꯛ ꯑꯃꯨꯛ ꯀꯦꯊꯕꯤ ꯃꯍꯥꯛꯁꯤ ꯃꯁꯥꯅ ꯃꯁꯥ ꯃꯧꯅꯤ ꯍꯥꯏꯕ, ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯕꯒ ꯀꯥꯎꯕꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ. ꯅꯣꯡꯃꯁꯨ ꯃꯕꯨꯛꯅ ꯉꯝꯕ ꯇꯣꯝꯆꯧ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯦꯊꯕꯤꯗꯒꯤ ꯄꯥꯅ ꯂꯧꯗꯨꯅ ꯆꯥꯔꯤ. ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯄꯥꯅ ꯆꯥꯕꯒꯤ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯕ ꯃꯈꯩ ꯄꯥꯟ ꯑꯗꯨ ꯆꯞ ꯆꯞ ꯁꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯍꯥꯏꯔꯤ. ꯀꯦꯊꯕꯤ, ꯅꯪ ꯁꯦꯡꯅ ꯈꯨꯝ. ꯅꯪꯒꯤ ꯄꯥꯟ ꯑꯁꯤ ꯀꯔꯤ ꯀꯔꯤꯃꯛꯇꯤ ꯍꯥꯞꯄꯤ? ꯑꯁꯨꯛ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯕ ꯄꯥꯟ ꯑꯁꯤ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯆꯥꯖꯗ꯭ꯔꯤ. ꯍꯦꯛ ꯁꯥꯏꯇꯅ ꯁꯥꯈꯤ. ꯑꯩ ꯆꯥꯗ꯭ꯔꯤ. ꯀꯦꯊꯕꯤ ꯅꯣꯛꯇꯨꯅ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯇꯥꯗ. ꯀꯔꯤꯕꯨ ꯑꯍꯦꯟꯕ ꯍꯥꯞꯀꯅꯤ ꯍꯥꯏꯕꯒꯤ? ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯍꯥꯞꯅꯔꯤꯕ ꯑꯗꯨꯃꯉꯥꯏ. ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯞꯆꯗꯦꯗ. ꯑꯗꯨꯗꯤ ꯑꯍꯦꯟꯕ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯇꯉꯧꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯇꯞꯄꯒꯤ ꯑꯣꯏꯔꯝꯂꯅꯤ. ꯈꯣꯏꯊꯨꯝꯅ ꯍꯥꯎꯔꯤꯕꯁꯤ ꯇꯥꯗꯅ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ ꯇꯧꯔꯤꯁꯤ. ꯑꯇꯥꯕ ꯑꯩ ꯑꯣꯏꯅ ꯑꯁꯨꯝ ꯏꯀꯥꯏꯔꯛꯂꯦꯀꯣ. ꯏꯀꯥꯏꯔꯨꯅꯨ ꯏꯕꯦꯝꯃ, ꯏꯀꯥꯏꯔꯨ. ꯏꯀꯥꯏꯕꯒꯤ ꯃꯍꯨꯠ ꯄꯥꯟ ꯑꯗꯨ ꯑꯃꯒ ꯇꯞꯄꯨ. ꯎꯝꯃꯒꯅꯦ ꯆꯥꯈꯤꯒꯦ. ꯍꯩꯃꯥ, ꯑꯃꯒ ꯇꯞꯂꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥꯎꯃꯟꯈꯤꯕꯁꯤꯗ ꯑꯃꯒ ꯆꯥꯁꯤꯟꯒꯦ ꯇꯧꯕꯅꯤ. ꯇꯥꯂꯛ ꯑꯗꯨꯗ ꯏꯕꯣꯝꯆꯥ ꯀꯧꯕ
ꯀꯦꯊꯕꯤꯒꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯁꯨ ꯍꯦꯛ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯊꯕꯤ ꯄꯥꯅ ꯇꯞꯅ ꯇꯞꯅ ꯏꯕꯣꯝꯆꯥ ꯂꯥꯛꯄꯗꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏ, "ꯇꯥ ꯏꯕꯣꯝꯆꯥ, ꯉꯁꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗꯒꯤ ꯈꯔ ꯊꯦꯡꯉꯤꯅ ꯌꯨꯝꯗ ꯏꯅꯝꯃꯅ ꯄꯥꯅ ꯆꯥꯕ ꯆꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯖꯥꯠꯂꯣ?" "ꯏꯔꯥ, ꯃꯥꯅ ꯍꯦꯛꯇ ꯊꯤꯡꯕꯗꯤ ꯃꯇꯤꯛꯂꯗ ꯁꯨꯝ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯏꯕꯣꯝꯆꯥꯅ꯫ ꯉꯁꯤꯗꯣ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯒꯤ ꯖꯩꯒ ꯑꯃ ꯆꯠꯂꯨꯗꯅ ꯅꯅꯥꯛꯇ ꯂꯥꯛꯄꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯅꯅꯤ." ꯇꯣꯝꯆꯧ ꯏꯕꯣꯝꯆꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯦꯊꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯀꯦꯊꯕꯤ ꯏꯕꯦꯝꯃ, ꯑꯩꯒꯤꯗꯨ ꯀꯌꯥ ꯇꯥꯔꯦ?" "ꯇꯥꯗ ꯂꯨꯄꯥ 6 ꯇꯥꯔꯦ꯫ ꯇꯥꯗꯒꯤ ꯄꯥꯟ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯁꯤꯗ ꯂꯩꯖꯔꯦ." "ꯍꯦꯔꯥ ꯏꯕꯦꯝꯃ, ꯑꯩꯁꯨ ꯑꯍꯜ ꯄꯪꯑꯣꯏꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤ, ꯏꯁꯥ ꯈꯔ ꯅꯣꯏꯕꯁꯤꯗ ꯑꯍꯜ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯤꯅꯕꯨ ꯍꯜꯂꯝꯒꯅꯤꯅꯦ, ꯃꯉꯣꯟꯗ ꯃꯤꯡ ꯍꯥꯞꯂꯒ ꯀꯧ, ꯑꯗꯨꯒꯨꯝ ꯑꯩꯉꯣꯟꯗꯁꯨ ꯇꯥ ꯇꯣꯝꯆꯧ ꯍꯥꯏꯅ ꯀꯧ꯫ ꯇꯥꯗ ꯀꯥꯏꯗꯨꯗꯤ ꯌꯥꯝꯅ ꯑꯍꯜ ꯃꯥꯟꯈ꯭ꯔꯦ." "ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯇꯥꯗꯅ ꯀꯧꯕꯗꯨꯗ ꯁꯨꯝ ꯍꯩꯅꯕꯒꯤ ꯑꯣꯏꯈꯤꯕ, ꯑꯗꯣ ꯇꯥꯗꯅ ꯀꯧꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯇꯥꯗ ꯁꯣꯏꯔꯦ, ꯇꯥ ꯇꯣꯝꯆꯧꯅ ꯍꯥꯏꯒꯦ ꯇꯧꯔꯒ." ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯐꯤꯡꯖꯕ ꯏꯕꯣꯝꯆꯥ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯁꯤꯌꯥ, ꯁꯛꯃꯛꯅꯤ ꯕꯤꯔꯤꯅ ꯋꯥꯡꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯪꯂꯤꯕ ꯃꯕꯨꯛꯁꯤꯒ, ꯍꯩ ꯆꯠꯊꯣꯛꯅꯤ, ꯃꯥꯏꯔꯦꯟ ꯐꯝꯗꯦꯛꯅꯕꯗꯣ ꯃꯥꯜꯂꯤ, ꯏꯁ ꯍꯅꯨꯔꯕ ꯈꯨꯔꯥ ꯃꯥꯟꯕ ꯃꯥꯅꯁꯨ ꯑꯩꯅ ꯍꯜꯂꯝꯒꯗꯧ ꯃꯥꯜꯂꯤꯒ ꯀꯥꯏꯗꯅ, ꯅꯪꯒꯤꯕꯣ ꯅꯪ ꯕꯤꯔꯤ ꯃꯥꯟꯕ ꯍꯥꯏꯁꯤꯗꯤ? ꯀꯔꯤ, ꯑꯩꯕꯨ ꯕꯤꯔꯤꯅ ꯍꯦꯟꯅ ꯋꯥꯡꯕ ꯀꯥꯏ? ꯅꯪꯗꯤ ꯀꯔꯤ ꯃꯥꯜꯂꯤ ꯈꯪꯕ꯭ꯔ ꯅꯁꯛꯇꯣ? ꯁꯨꯖꯥ ꯀꯥꯕ ꯍꯟ ꯆꯪꯕ ꯉꯥ ꯑꯌꯥꯏꯕꯗꯣ ꯑꯗꯨꯅꯤ ꯅꯪꯅ ꯃꯥꯜꯂꯤꯁꯦ꯫ ꯁꯤꯌꯥ, ꯑꯩꯕꯨ ꯕꯤꯔꯤꯅ ꯋꯥꯡꯕ ꯀꯥꯏꯅ ꯍꯥꯏꯕ ꯁꯥꯏꯅꯦ꯫ ꯄꯥꯜꯂꯤꯕ ꯃꯁꯛꯁꯤꯗꯤ ꯍꯦꯛ ꯌꯦꯡꯗꯅ ꯃꯤꯒꯁꯨ ꯁꯤꯊꯔꯗꯅ, ꯍꯧꯒꯅꯨ ꯏꯕꯨꯡꯉꯣ, ꯄꯥꯜꯂꯤꯕ ꯑꯀꯪꯕ ꯄꯨꯛ ꯑꯁꯤꯅ ꯐꯛꯂꯒ ꯊꯣꯝꯃꯛꯀꯅꯤ, ꯍꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯗꯤ." ꯀꯦꯊꯕꯤ ꯈꯤꯇꯪ ꯄꯥꯈꯠꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯤꯕ ꯑꯅꯤꯗꯨ ꯈꯝꯗꯣꯔꯛꯏ꯫ "ꯇꯥꯗ ꯑꯅꯤ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯆꯨꯝꯅ ꯑꯃꯠꯇ ꯍꯥꯏꯅꯈ꯭ꯔꯔꯣꯏ꯫ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯤ ꯈꯠꯅꯩ ꯍꯥꯏꯗꯣ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯖꯩ, ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ." ꯇꯣꯝꯆꯧ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯇꯔꯥ ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯊꯣꯛ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯤ ꯏꯕꯦꯝꯃ, ꯃꯇꯨꯡ ꯑꯩ ꯂꯥꯛꯄꯗ ꯉꯁꯤꯒꯤ ꯇꯤꯟ ꯆꯪꯕ ꯉꯥꯁꯦꯞ ꯃꯥꯟꯕꯁꯦ ꯂꯩꯍꯜꯂꯝꯒꯅꯨ, ꯁꯛꯇꯥꯁꯦ ꯐꯨꯅꯤꯡ ꯁꯛꯇꯥ ꯇꯥꯏ, ꯑꯩ ꯆꯠꯂꯦ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯆꯧ ꯆꯠꯈꯤ꯫ ꯀꯦꯊꯕꯤꯅ, "ꯇꯥꯗ ꯁꯦꯜ ꯍꯟꯗ꯭ꯔꯤꯌꯦ." ꯈꯨꯝꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯩ, "ꯑꯁ, ꯆꯠꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ, ꯁꯦꯜꯁꯨ ꯍꯟꯈꯤꯗ꯭ꯔꯦ." ꯏꯕꯣꯝꯆꯥꯅ, "ꯆꯠꯈꯤꯁꯅꯨ, ꯑꯁꯤꯕꯨ ꯀꯔꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ, ꯅꯠꯇꯦ ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯅꯠꯇꯦꯕ, ꯑꯗꯨꯒ ꯃꯥꯅ ꯊꯣꯛ ꯂꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯈꯠꯅꯕ ꯍꯦꯛꯇ ꯍꯧꯔꯦ ꯍꯥꯏ ꯋꯥꯅꯤ." "ꯈꯪꯗꯦꯗ, ꯇꯥ ꯏꯕꯣꯝꯆꯥꯁꯦ ꯃꯀꯣꯛ ꯑꯁꯦ ꯈꯔ ꯆꯥꯛꯂꯤ ꯇꯧꯕꯅꯤ, ꯃꯥꯟꯅꯔꯨꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯥꯟ ꯑꯣꯏꯅ ꯇꯞꯂꯛꯀꯦ, ꯑꯗꯨ ꯑꯣꯏꯅ ꯍꯥꯎꯅ ꯆꯥꯊꯣꯛ." ꯑꯁꯨꯝꯅ ꯍꯧꯈꯤ ꯅꯨꯃꯤꯠꯁꯤꯃꯁꯨ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯦꯊꯕꯤ ꯃꯍꯥꯛ ꯄꯨꯝꯍꯣꯡ ꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯁꯤ ꯃꯧꯅꯤ ꯍꯥꯏꯅ ꯈꯟꯖꯔꯛꯇ꯭ꯔꯦ, ꯄꯨꯔꯥ ꯂꯩꯁꯥꯕꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ꯫ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯄ ꯅꯨꯄꯥ ꯅꯍꯥ ꯀꯌꯥ ꯀꯣꯏꯗꯨꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯍꯥꯏꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ꯫ ꯃꯆꯥ ꯀꯥꯎꯔꯦ, ꯃꯄꯨꯔꯣꯏꯕ ꯀꯥꯎꯔꯦ, ꯍꯣꯡꯂꯛꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯨ ꯂꯩꯀꯥꯏ ꯃꯤꯅꯗꯤ ꯃꯤꯠꯅꯕ ꯍꯥꯏꯗꯨ ꯑꯣꯏꯕꯅ ꯃꯤꯋꯥ ꯀꯌా ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯈꯤ ꯃꯁꯥꯗ ꯐꯥꯎꯕ ꯃꯃꯧ ꯅꯨꯄꯤ ꯋꯥꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯤ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯁꯥꯈꯤ ꯇꯧꯔꯤꯕ ꯑꯣꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯆꯩ꯫ "ꯁꯥꯈꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯄꯤꯖꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯅ ꯑꯃꯨꯛ ꯄꯨꯔꯥ ꯂꯝꯒꯤ ꯁꯥ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯂꯣꯏꯔꯦ, ꯁꯥꯈꯤ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤ, ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯥ ꯃꯣꯔꯥꯗꯨꯕꯨ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ, ꯅꯣꯡꯃꯇ ꯉꯥꯡ ꯁꯛ ꯇꯧꯕ ꯇꯥꯗꯦꯕ ꯑꯩ." ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯊꯣꯏꯅꯣꯃꯥꯁꯨ ꯈꯨꯝꯂꯛꯏ, "ꯀꯗꯥꯏꯗꯒꯤ ꯉꯥꯡꯕꯅꯣ ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯗꯤꯅꯦ ꯏꯅꯝꯃꯅ ꯄꯨꯡꯁꯨꯝ ꯁꯨꯝꯗꯨꯅ ꯊꯝꯂꯒ ꯋꯥ ꯀꯟꯅ ꯍꯥꯏꯔꯨꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯐꯅꯦꯛ ꯐꯥꯎꯕ ꯍꯦꯛ ꯁꯨꯕꯅꯤ, ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤ ꯇꯥꯆꯧꯅ ꯏꯅꯝꯃꯒꯤ ꯐꯅꯦꯛ ꯁꯨꯕꯗꯣ꯫ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯁꯤꯒꯦꯅꯦ? ꯃꯥꯗꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯅꯕ ꯍꯥꯏꯗꯅ ꯇꯣꯉꯥꯟꯅ ꯐꯥꯎꯕ ꯄꯤꯖꯔꯤꯕꯅꯦꯕ, ꯑꯗꯨꯒ ꯐꯔꯛꯄꯗꯤ ꯍꯥꯏꯔꯨꯅꯨ, ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯅꯠꯇꯦ ꯑꯁꯤꯕꯨ ꯃꯧ ꯑꯁꯤꯅꯒ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯕꯅꯤ, ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯌꯦꯡꯊꯣꯛꯄꯤꯕꯅ ꯐꯗꯧꯔꯤ ꯖꯥꯠꯂꯅꯦ?"
ꯐꯔꯅꯤ ꯑꯁꯤꯅ ꯐꯒꯅꯦꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯃꯧ ꯑꯁꯤꯅ ꯁꯣꯏꯗꯅ ꯑꯅꯝ ꯑꯍꯥ ꯁꯨꯅꯕ ꯊꯃꯥꯏꯔꯝꯂꯅꯤꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯃꯨꯖꯥꯎ ꯑꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯃꯣꯔꯥ ꯁꯨꯗꯨꯅ ꯂꯩꯕꯒ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯄꯨꯔꯥ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯇ ꯆꯠꯄ ꯂꯤꯆꯠ ꯁꯥꯖꯠꯇ ꯋꯥ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ ꯆꯤꯟꯕꯥꯟ ꯐꯣꯠꯆꯤꯟꯈꯤꯕꯒꯨꯝ ꯂꯣꯟ ꯊꯣꯛꯇꯕ ꯃꯤ ꯑꯃꯒꯨꯝ ꯂꯩꯀꯥꯏꯅ ꯐꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯉꯥꯡꯁꯛ ꯇꯧꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯍꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯉꯁꯤꯗꯤ ꯀꯦꯊꯕꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯍꯟꯗꯛꯇ ꯅꯧꯅ ꯈꯪꯅꯕ ꯄꯥꯈꯪ ꯑꯔꯤꯕ ꯂꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯕ ꯆꯠꯂꯝꯃꯤ ꯂꯤꯃꯟꯗꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯕ ꯅꯨꯄꯥꯅꯤ ꯂꯦꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯗꯨꯅꯕꯨ ꯃꯧ ꯑꯣꯏꯔꯕꯁꯨ ꯀꯦꯊꯕꯤꯁꯤ ꯀꯣꯏꯔꯤꯕꯅꯤ ꯂꯦꯝꯕꯅ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯩ ꯅꯨꯡꯁꯪ ꯊꯨꯡ ꯁꯤꯗꯧꯔꯤꯕꯦꯝ ꯅꯨꯡꯁꯪ ꯊꯨꯡꯉꯒ ꯐꯠ ꯍꯦꯛ ꯂꯥꯛꯄꯗꯣ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯩꯅ ꯍꯦꯟꯅ ꯉꯟꯅ ꯂꯥꯛꯅꯤꯡꯉꯤꯕꯅꯤ ꯍꯣꯏꯁꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ ꯅꯪꯕꯣ ꯆꯥꯔꯛꯏ ꯇꯥ ꯂꯦꯝꯕꯗꯤ ꯆꯥꯔꯛꯂꯕ꯭ꯔꯣ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯅ ꯆꯥꯗ꯭ꯔꯦꯗ ꯏꯁ ꯅꯇꯟꯗꯤ ꯌꯣꯡꯈꯥꯛ ꯇꯟꯕ ꯖꯥꯠ ꯆꯥꯛ ꯊꯣꯡꯂ ꯆꯥꯕ ꯐꯥꯎ ꯍꯦꯛ ꯇꯜꯂꯦꯕ ꯅꯠꯇ꯭ꯔꯣ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯕ ꯁꯥꯏ ꯃꯥꯗꯤ ꯅꯣꯡꯃꯇ ꯆꯐꯨ ꯎꯌꯥꯟ ꯀꯥꯏꯗꯣ ꯃꯈꯨꯠꯅ ꯊꯦꯡꯕꯤꯕ ꯅꯠꯇꯦ ꯂꯦꯝꯕꯅ ꯁꯨꯝ ꯊꯣꯡꯃꯜꯂꯛꯇꯅ ꯇꯜꯂꯕ ꯄꯥꯕꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨ ꯀꯦꯊꯕꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯄꯥꯕꯁꯨ ꯀꯨꯏꯅ ꯄꯨꯟꯁꯤꯅꯤ ꯊꯥꯖꯗ꯭ꯔꯦ ꯄꯥꯕꯅ ꯍꯤꯡꯂꯤꯉꯩ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯄꯥꯝꯃꯤ ꯑꯁ ꯇꯥꯂꯦꯝꯕ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤꯗ ꯑꯩꯁꯨ ꯁꯦꯜ ꯈꯔ ꯇꯥꯟꯈꯤꯒꯦ ꯁꯦꯜꯒꯤꯗꯤ ꯅꯪ ꯋꯥꯔꯨꯔꯅꯨ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯛꯂꯕꯅꯤꯅ ꯅꯪꯅ ꯐꯝꯂꯒ ꯆꯥꯕꯗ ꯂꯥꯏꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯁꯦꯜꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕꯁꯦ ꯀꯦꯊꯥꯕꯤ ꯈꯣꯟꯖꯦꯜꯒꯗꯨ ꯅꯧꯊꯗꯨꯅ ꯑꯩꯒꯤ ꯅꯤꯡꯖꯕ ꯑꯃ ꯂꯩ ꯀꯨꯏꯔꯕ ꯑꯩꯅ ꯅꯤꯡꯂꯛꯂꯤꯕꯁꯦ ꯑꯩꯒꯤ ꯉꯛꯁꯤꯗ ꯁꯟꯇ꯭ꯔꯦꯕꯤ ꯄꯔꯦꯡ ꯂꯤꯛꯐꯥꯡ ꯑꯗꯣ ꯁꯟ 10ꯃꯨꯛꯀꯤ ꯆꯥꯡꯗ ꯑꯃꯨꯛꯇꯪꯗꯤ ꯁꯤꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯑꯁꯤꯃꯛ ꯐꯥꯎꯅꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯒ ꯉꯝꯈꯤꯔꯣꯏ ꯑꯩ ꯁꯦꯜ ꯇꯥꯟꯈꯤꯅꯤ ꯁꯦꯜ ꯈꯛꯇꯅꯤ ꯃꯆꯤꯟ ꯑꯗꯨꯗ ꯄꯜꯂꯤꯕ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯋꯥꯒꯤꯗꯤ ꯃꯍꯥꯛ ꯈꯟꯕ ꯅꯠꯇꯦ ꯀꯧꯕꯨ ꯀꯥꯎꯊꯣꯛꯂꯕꯅꯤ ꯃꯍꯥꯛꯁꯤ ꯃꯧꯅꯤ ꯍꯥꯏꯕ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨ ꯁꯟꯇ꯭ꯔꯦꯕꯤ ꯄꯔꯦꯡ ꯑꯅꯤꯗꯨꯝ ꯁꯥꯗꯣꯛꯀꯦ ꯍꯧꯖꯤꯛꯇ ꯆꯦꯜꯂꯁꯤ ꯀꯦꯊꯕꯤ ꯏꯊꯛ ꯊꯛꯀꯠꯅ ꯍꯥ ꯀꯔꯤꯕ ꯁꯟꯇ꯭ꯔꯦꯕꯤ ꯄꯔꯦꯡ ꯑꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯃꯃꯤꯠ ꯊꯛꯀꯠꯈ꯭ꯔꯦ ꯁꯟꯇ꯭ꯔꯦꯕꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯁꯨꯝꯗꯨꯅ ꯀꯦꯊꯕꯤ ꯂꯦꯝꯕꯗ ꯆꯦꯜꯂꯝꯃꯤ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯑꯃꯨꯖꯥꯎ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯄꯤ ꯃꯥꯡꯂꯤꯗꯅ ꯑꯩꯗꯤ ꯑꯣ ꯀꯦꯊꯕꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯤ ꯅꯪꯅ ꯅꯨꯄꯥ ꯀꯣꯏ ꯈꯪꯂꯁꯨ ꯑꯩ ꯅꯣꯡꯃꯗ ꯁꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈꯤꯕꯁꯤꯗꯤ ꯑꯩ ꯊꯋꯥꯏꯁꯤ ꯆꯥꯛꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯥꯛꯑꯦꯕ ꯑꯩ ꯊꯣꯏꯅꯣꯅ ꯇꯥꯅꯤꯡꯗꯦ ꯇꯥꯆꯧ ꯅꯨꯄꯥꯗꯤ ꯊꯣꯛꯇꯦ ꯏꯅꯝꯃꯗꯣ ꯇꯥꯆꯧꯅ ꯗꯝ ꯐꯨꯗꯅ ꯋꯥꯔꯛꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯂꯝꯃꯣꯏ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯂꯔꯣꯏ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯂꯔꯣꯏ ꯁꯥꯈꯤꯅ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯍꯥ ꯅꯃꯥꯏꯒꯤ ꯏꯖꯠꯁꯨ ꯂꯣꯏꯔꯦ ꯄꯦꯜꯂꯝꯃꯅꯤ ꯑꯃꯨꯖꯥꯎ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯀꯞꯂꯤ ꯑꯣꯀꯦ ꯊꯕꯤ ꯑꯩꯗꯤ ꯃꯥꯡꯂꯦ ꯑꯩꯗꯤ ꯂꯣꯏ ꯍꯣ ꯂꯩꯀꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯆꯦꯟꯈ꯭ꯔꯦ ꯑꯩ ꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯀꯞꯂꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯥꯈꯤ ꯃꯥꯒꯤ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯁꯣꯏꯗꯅ ꯃꯆꯥꯁꯤꯗ ꯃꯍꯩ ꯇꯧꯁꯤꯟꯕꯤꯔꯝꯂꯅꯤ ꯍꯥꯏꯕ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯁꯦꯝꯖꯤꯜꯂꯤ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯁꯦꯝꯖꯤꯜꯂꯤꯕ ꯄꯣꯠꯁꯦꯝ ꯑꯗꯨ ꯂꯧꯊꯣꯛꯄꯗꯒꯤꯗꯤ ꯑꯃꯨꯖꯥꯎ ꯃꯍꯥꯛ ꯁꯪꯁꯥꯔꯒꯤ ꯆꯠꯅꯂꯣꯟꯆꯠ ꯄꯨꯝꯕ ꯈꯪꯂꯛꯄꯒꯨꯝ ꯇꯥꯡꯂꯝꯕ ꯃꯃꯤꯠ ꯎꯔꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯁꯤꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯃꯃꯤꯡ ꯄꯟꯕ ꯐꯥꯎꯕ ꯌꯥꯗ ꯃꯍꯥꯛ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯆꯥ ꯃꯋꯥ ꯍꯨꯟꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯦꯊꯕꯤ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯅꯤꯡꯁꯤꯡ ꯇꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯕ ꯍꯥꯏꯗꯨ ꯑꯣꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯗ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯅꯤꯡꯁꯤꯡ ꯄꯤꯔꯥꯡ ꯀꯪꯗ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎ ꯃꯥꯗꯤ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯨꯗ꯭ꯔꯦ ꯅꯨꯄꯥ ꯊꯣꯛꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯌꯦꯡ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯆꯥ ꯆꯥꯎꯕ ꯉꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩꯗ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ